Russia na Henna Sathiba Khulaising Sijinnare Ukraine gi nongpok thangba saruk khudum chanaba honabada Russia gi forcing na paktakna mi siba amasung sokpa yaba Sathiba Khulaising Sijinnare haina Ukraine amasung Britain gi official sing na thangja numita warning pikre akanba lan soknaba nanakan animagta lanthum mayeng tarakle Russia gi bomber sing na 1960 gi matam gi anti-ship missile mayam Ukraine da sizinaduna lakpa mali haina UK gi defense ministry na phongdokre KH-22 hairiba missile makhala se nuclear bomb ama sizinaduna aircraft carrier sing thugainaba maru oina sabane khulai sing asi kangphalda lan tawbada sizinaba matamda mapa sumdabagi changwangi amasung maramaduna amangata siba amasung sokpa sathina thokpa yai haina defense ministry na haike coal mine amasung factory sing yamna leiba Donbas haina khangnaba nongpok thangba lamdam khudum chananaba landana kal ani magna Khulai mayam sizinaduna makhoi resource amasung khulai sathina mayeng tare Russia na tan 5.5 tan 6.1 ge anti-ship missile sing sizinaba mali maramde laiba kasida hena mapachumba matamga chunaba missile sing losilakle haina British Defense Ministry na haike kadaida sigumba missile sing ase thazali haiba British Defense Ministry na sapsana pankhide Ukraine na nongmada artillery round lising mangadage lising taruk phauba sizinarami amasung Haujik nongchum na pinagpani haiba khulai singi mapantangli haina Ukraine gi military intelligence ki deputy head Vadim Skiviskay na Guardian pause da phongdokhe Ukraine gi regional governor amana Russia bu Ukraine gi nongpok thangba saruk Luhansk province ke Viruvika khunda maihau langpok thokpa yaba khulai sing sizinabagi maral sikre Luhansk saiba province ase lan yamna kalliba Severodonetsk amasung Lysychansk saiba city sing asige nongchup thangba sarukta lai Maihau langpok thokpa yaba khulai sing lanfam da sizinaba lona yai adubu ahing supa landavana micham leiba mafam singda paksana amanga ta thogale haina Luhansk province ki governor Serhiy Haidai na maral sikhe Popasnyansk district ke Viruvikada sikhiba mi masingi matangda sapsaba pau launaba honari haina mahakna phongdok ahing da yeknaba na maihau langpok thoganba yaba rocket system ama sizinaduna Yum mayam mai thaki haina Haidai na thangja numit ki ayukta telegram da eke Russia gi forcing na Severodonetsk ta lepalaita na landari amasung railway depot mayam brick factory ama amasung thangnaba Lysychansk ta glass factory ama yauna maruai ba industrial facility sing mang takhan thre haina su mahakna phongdokhe Russian sing na malem da maming chalava factory sing mang takhan le Severodonetsk ke khunjali sing kayana mayum da hananaba amasung azot chemical plant amada leiba ahanba checkpoint lananaba mangmangki adubu yaknaba na city asimak amasung chemical industry animak mang takhalli haina mahakna haike Haidai na hairiba singsi kadai phauba chumi haiba khudaki oina asengba khangba ngamde European Commission ki president Ursula von der Leyen Ukraine president Volodymyr Zelensky unanaba Ukraine da thangja numita thungkhre Russia na yumthangnaba Ukraine da landaba haukraba matung von der Leyen na Ukraine da lakba handaki asina anirak subane lan marakta Ukraine da satpa Europe ki ahanba lusingba singi manungda mahak amane Ukraine gi khathangba sarukta leiba Melitopol city khudum chanduna leiriba Russia gi forcing na mafam adugi khunja sing da Russia gi passport sing khusinaba thangja numita gi haukhre haina Russia gi state news agency Times na phongdokhe Melitopol gi khunja sing kaya yamna Russia gi citizen oinaba haijarakre amasung oikhre haiba news agency asina chapchana pankhide 2019 gi April thadage achamba process amagi kuthangda Ukraine gi nongpok thangba sarukta separatist sing na khudum chanba lamsing da miyoi lak nipan hena Russia gi citizen oikhre haina agency asina thangja numita phongkhe Melitopol asi hojeksu Ukraine saru khara control tawba Zaporizhia region da Donbas ke mapan thangda lai Russia na landaba haukraba matungda Ukraine da angang chanipan lom sikre natraga sokre haina Ukraine gi authorities sing na thangja numita phongdokhe Ukraine gi prosecutor general gi office na thokpa cherola magi matungin na military activity gi mahi ama oina yamdrabada angang chaniga marfu taret sikre amasung yamdrabada atai chamariga marfu draga ni thoi sokre haire masing asi aroiba natte juvenile prosecutor sing na tauba investigation sing da yumpham oibani haina cherola duna haike officer aduna haike Ukraine gi Donetsk province ki angang sing na khwaidagi awaba nangle kip amasung kharkip region sing da mathang sitna angang chamaga taramanga amasung chamaga kuntraga ni thoi sikhiba natraga sokibada Donetsk da angang chaniga taratret sikre natraga sokre
Donetsk amasung Luhansk pullaga Donbas region semme. Donetsk province ke Sloviansk city da landaba honaba Russia gi forcing amukana punba hokre haina Ukraine gi army na thangjenumita phongdokhe. Donetsk amasung Luhansk animakta masana masabu ningtamba laibak oide haina laukhokiba lamsing Moscow na sogat pala laubasing na 2014 dagi control tawduna lakli amasung Russia na hojik phawba Ukraine gi control makhada lairiba lam khudum chanana bahona de Ukrainian force na Russia gi Wagner group ke base mercenary amang ata thokan khre kumsing 2014 dagi Moscow gi makhada laingak salaiduna leraklaba Russia gi khudong chaba kaya phangliba Ukraine gi manung de laiba Wagner group ngarang Ukrainian forces singna amang ata thokan khre haina Luhansk gi governor na phongdorokle local media report amagi matungin na Ukraine landmi singna chathakiba attack aduda miyoi kungani thoi hatkhi aduga mari amana Sathina asok apan nangke British ki Defense Ministry na Mars thada phongdokhibada Wagner group hairiba Russia gi makhada leiba group asina Russia na Ukraine gi mathakta landaba matamdagi hauna makhal kaya gi mateng sing piduna lakli haikhibane Newsweek report amana phongdorokpada Governor Sarhe Haidena haukiba irai numitta Eastern Ukraine da leiba Kadibka Stadium da leiriba Wagner group gi base ta makhal kaya gi bomb kapsinduna landakhi haina claim tawrokhi haire Mafam adugi governor na mahaki Twitter da thagalakpa warol amada Luhansk region da laiba Wagner base asi makoina mangan takanduna haujikti Ukraine na occupy tawba ngamlay Mafam adu da miyoy amakhak hingauke yeknabagi base oiriba Wagner group asi Luhansk ki Kadibka Stadium manakta laibane Mafam asi Russia na 2014 dagi occupy tawraduna lairakhiba mafam ni haire Newsweek report na phongdorokpada Wagner group ki base da bomb kapsinduna mai thabagi thogdok aduda Mafam adugi building sing mai na chakpagi amuba athaba maikuna atiyatamna paikhalakpagi video sing miyamda uhanki haire Ukraine Security Council gi secretary Alexia Danilok na phongdokibada haukiba sagolsel numit phawbada Severodonetsk ta oikiba phiba madu yamna lukhi matamdu da Russia forcing na makhoi gi ngamjabi thaduna area du ngak senabagi thorang chapchana lokhotuna laikhibane Ukraine gi maikai dagi phongdorokpada apikpa industrial city ase Russia gi kallaba madi yamlava fire power sing adudagi namduna lahu bhai base makhoi gi amata ngairaba asane chahi ase gi February 13 dagi Russia na landarakhi ba matung dagi mafam asida miyoi lising kaya hatkhrei million kaya na mayum thadoktumna sena khrei thogdok asi Russia na migi lam henjin na pambage thokpa thogdok ni haina Russia gi mathakta maral sirakle Ukraine dagi mahi marong sing hondokpa yana bage wa khanana ba Lavrov Turkey da leire Ukraine dagi mahi marong sing hondokpa yanabagi matangda wa khananabagi damakta Russian Foreign Minister Sergei Lavrov na yumsa kaisa numita Turkish official singa wari sanargani haina official source amana phongdokle Black Sea gi khuthangda global market ta yahon khinabagi matangda wa khanagadawre Ukraine laibak asi malem gi oina khwaidagi chawba gehu exporter singi manung ama oiribane Ukraine gi silosta mahi marong tan million kungani thoirom lai haina panari bane Turkey na Black Sea dagi mahi marong singadu transport tawba matamda Ukraine na Black Sea port Odessa gi manak nakna laiba mine sing lauthokpagi tangai fadaba lairi haire Russia gi makok thongbo official amana haikibada Turkey na Black Sea port Odessa gi manak nakna lairiba sidang tangai fadana mahi marong singadu puthokhinaba honabada protection tawgani haire Marak asida Kremlin gi spokesman Dmitry Peskov na haikibada Russia gi military na commercial ship check tawkibaga loinana mahi marong sing pubura natraga lan gi khusu khulai sing pubura haibadu gi matangda yengsinbagi tangai fadaba lai haire jahaz adu mahi marong sing load tawkraba matungda Russia na jahaz adu international water gi sarukta Russia ga score tawraga pugani haire aroi bada tabiri bapumnamak pu thagachare